CHING TAINABA TAMPAK MAPHAM SHINGDA UNGKHATNABA TOINA THOKPA MAPHAM SHINGDA SHABA bunker LOUTHOKPAGI SHARUK AMA OINA NGASISU PATSOI police station KONBA Sangaithel Khul ge Awang Thangba Loubuk paringda Sharamba bunker nipan Louthokhre Ayuk pung mapandagi hauduna sathakiba bunker thugaibagi drive adu Sangaithel police outpost C71 CRPF manga suba MR ahum suba IRB manga suba IRB ge personnel singna sathakibane ngasi sathakiba drive aduga mari lenana Sangaithel Youth Sporting Club ke president L Bimolna phongdokibada hauzik lamdam asida thokliba irang asi tha ani henjilakle irang asina maram oiraga mahosagi punsida chauna saitheng ama pire hauzik paliba laingak asina tangdu leitaba hanjilaknaba paikhalakliba khongthangi saruk ama oina mafam kayadagi bunker lauthokliba ase Sangaithel gi praja miyamasu saugatpaga loinana taramna oi adubo tampakta bunker sidokliba asigumna chingda sariba bunker sing asisu lauthokpiyo nakal ama khaktada sidokpa tawbiga nuhaina mahakna Marina Bastingi, Pongning Sangsilakli. Bunker si koi rom di tampaki wana di thugai ba haure mathang tawraga duga singisu koi na tawba samaina moi masa yaurga support tawraga bunker sing si moi isu thugai raga adi nakanani makta makhata na phataba thabak thoram kya thoktana ba shanti poragna ba nakanani makna wana minisi adana ina singi sininaw singdesu tamgi sininaw singdesu rogoina hajar